Saiton Nganu Konda Bom Yauna Koigi Nongmei Round Kama Kaptarakpa Phagakchau Ikaida IDP Sing Mayum Hanjanba Siguma Tongan Tongan Ba Thodokta Makoigi Ba Tawning ba Mawongda Kusira Sida Tawrakpagi Mawongda Koigi Sigumba Thawong Se Chathaba Thengnari Adubu Ngarang Sina Muk Ngasigi Pauche Singda Thamlakpada Saiton Nganu Konda Mathong Khangdaba Singna Kilo 15 rom lumba Pai bom ama sananaba thorang toram le hairi sigumba kanna security force na phana ba honari ngai chairak sida kadai dagi sigumba pochei sing se kadai dagi lakpono kanana kamai toroga lokhalaga kamaina salam libano haibsinoja masisna kaigumba security force na operation chathabada khanghogdaba taragadi masi soidana nong manatra nong di dum pokhairkani mayam asopan adum nangadoribinoja aduna khoigi leinari ba gap mari habatare khoigi mayamna kanna security force sing se ki da bagi mawong ama tawrakpa sigumba apam bada dum apam aning apam tawrakpagi mawong da lakpanina oza saim tang se kamaina thamininga akhoi manipur se tasena singi jaga sing se khoigi ai leita ko phangkha oirena akhoi lawro su lai haidi tawri bathabuk tuna khudam changdam ni akhoi hauji su da laiba adugum laba kenu kuki underground sing ground tuga ka tawning ba tawri bese masi ain leitabo ka pangkhani su suspension of operation masi gi tawum thopa ground rule do madugi violate tawraga tawri sing do india government nga si po thado ta national highway sing da mokoina route tawriba aduga singi jaga sing da office sing da mokoina route tawriba office sing da thadariba paisa sing ase masi mokoina loi cha thobani singi district sing da thadariba paisa sing je tasena direct beneficiary da yomu matamda ai manipur tasena sakhatpu oigen हाइबदी सिंग चौकतना मणिपुर चौकप यारोय इम्फान खता बेनिफिशियरी दा फंगगा मदुगी खुदोंग चाबा फंगगा थबुक थों क्या पाइखलगसु सिंग दा फंगद्रगदी मदु चौकप यारोय हैबा ऑफन अदि हाइबदी सिंग दा आइन लेतबुक फंगगा ओइरे यारि मकै ngasi di PR lenga su lady PR lenga na su madu sing da ain lebo ohelu makoi gi adu golba su da leba suspension of operation su da leba mi sing na ground tuga ga tawning go taw matam da makoi na yenga ga leba se ai koi gi India se super four ne hai India super four oribe India na asuam na sontan na leba sigi maram duni koi na miyam da piana dibse India na ngasi paw da yeng ba mien sini ikoi na nungai tuji maram di kari gi no aba matam da adu gulaba terrorist sing maru phang muthalo hairaga terrorist sing do yo khalaga thal India ki home minister India ki adu gulaba maru aba miyo kyana India da terrorist maru phang muthat ken hai north east laiba adu gulaba Manipur da adu gulaba su gi ground thukari ba terrorist sing ase sing da laibu ngasi phawda maru phang muthat adu ba targadi Manipur da laiba terrorist sing da karam makani terrorist machine ekoi na hangni se makoi na mi hat patu patu national highway sing da lut tawre sathuk sing da ya handre adu ba targadi makoi bu terrorist na ti haina kamai tawna hydro voice aduna India government na atu matam da super for sigi meaningful oiba thawak tawgadamni aduga India gi aduguna ba security result so mari su da lai hare world ki oiba security result so mafang kalliba adugulaba security mayama 70,000 gi matakta Manipur da central security force lai living is mai mafam stage da kari tawibana makoi tasena Manipur se makoi na ngakong amuroi hairagana aikoi Manipur mi am da sinabi oina aikoi law su lai karigino haiba matamda makoina tawriba thabuk singge Manipur miyam na tiendi Manipur miyam na hairibadi phattaba adugumlaba miyam da ngasi phawdu otpan leiba tawriba sing ase masi aindi ba sera piu haibada ngasi phawda sera pi da sina maram oiraga irandam ase tamdu leita ofangdabani kangkhong chaibani mafam sida buffer zone gaido aikoi Manipur da madu leifam thokte Manipur ki farzana Manipur ki mafam ko dimag chatpa matamda athing piriba do ain le aibo khanggadam madu matik chaba dandi piraga madu farata digena lamhen tuhen basing ado maru phang muthallaga madu Manipur je tangdu leita ba Manipur amu garakani haina ai miyam da thamjeki